matam amada magine haibada kana leizadraba lai yekpa yamna haiba pakhang ama leirami. Pakhang henba asina hek ukhiba natraga ningkhiba saktam asi chap manana yekpa ngamlami. Adubo henbagi haithoi singthoiba asi kana amatana singthabiramde. Kana leizadaba lairaba aton atani haiduna henbagi mamaga mapagana thambiramba yum macha amada henba mathanta leijai. Piklingai matamda yumlonaba hanuba amana yengsinbirami. Ahal aduna laikhidraba matungda henba masa mathanta punsibu singnaduna hinglakhi. Henbagi lai yekfam ka ama tokhaina thamjai. Maduda henbana makhal khudingi lai yektuna yonba adugi mathakta khudakta apamba miki lai yekpiduna awaman khara laujaba aduna henbagi imung manung pujai. Matam kharadi henbagi lai kanamatana laibidre yekbiyo haiduna mi kanamta sulakidre. Henba yamna waba haibadu oirami. Henbana phana phajana wana phajaba yektuna mi khudingi yum khudingi yonaba hotnarami. Adubu kanamatana laibibadi lairadana tanthokpirakpa phawba yaurami. Henba nongmadi sauba pendaba henmankhibana magi kada lairiba ayekpa laising adu sumangda puthokduna mai thaduna kaplami. Mama mapa masak khangaudraba henbana mathamoida latuna thamjariba mamaga mapagabu ngasidi yamna waraujarami. Ima baba nachabu male masida kari thanta hundoktuna thambiramlibano ai wabagi khamthenglima. Henba masa mathanta sira haiba wakal pawba khalami. Makhutta athauba thang ama pairaduna lelagi khalakpa mikupta masak yamna phajabi nupi ama thongal konthongda changlakpa urami. Sibo henba layekpudugi yumoibirabra somdune hangjarise kapiro somgi siba. Henba ukhragum tawna yengduna lay ningsingbadi thoklamde. Kapaloiba phawba ngaijarage ado thangdo yam tharonda male lengani ko khutaga laina thengnabadine khudol ama piraido maram leibane lemna mahanganu ko kaino aina ithanda pepeng hanga leisina adum yengleisibo ai sagyam phajabasida ngauraba. Nupi adugi wa kaya aduda henbasigi khalamba wakhal adu kaukirami mikup amada awaba pumba kaukirami. Kanana sumbo ai henbane wadi nganglehe siroidaba male ado aigi phajaba sakse hena phajana yekpiyona hagi tawbani ado nangna phajana bu yekpirabadi nangi matik chaba mamal aina piganida. Hoi yeke mamal su laujare hojima yekasira mama laudradi ai tali ado nangdi mailuna thadokre khaini yekani. Nangi lai yeknaba machaksingdo ai puraga amuk lakiko ado sidi siramkhinuko aigi laidi yekpidri phawbadi siba yaroiko awaba kaya khangdaga nungaiba phangbani ko kawgunu pakhang. Masak phajabi nupi adu sagol tongduna momo noktuna chatkre. Henba leptuna yengduna laihawi kanana ningsingba thoktana adubu henba sige masana masabu wahalage haibadi khankidre. Phajabi nupi adu thengnarubana henba magi kada changkre asauba pendaba pumba kauthokduna nongna hitharami. Nupi adugi wakhalda hayeng ngaiduna nongale henba phajabi nupi adu ngairi khaurangba maithongda harauba yauna adubu ngarangi nupi adu lakhidare theglaba phawba lakhidre. Henba tofomna khongkhangdana hangadana chattuna yengli lakpa laktraba haiduna adubu mamsilaklaba phawba laktre. Henba chada thaktabagi masa pumba choktharami. Henba konthongda phamthaduna wana leiraklaba kulgi ahal oiraba nupi amana nungaidana henba nangbu kaidawragene masa asi loina choktharine karimata chadraba malene he. Henba imabo nangi chak khara purake. Ahal nupi adu mayumdagi chak khara puraktuna henbabu inbirami. Henba mapi tana kape imabo malay masi lairiba miyoi punamak aibu nungsibidre akoina aibu inthokpi khalurabani adubu pukchel chawbi imabu nachana urudre. Ihe kanana hairibano nangbu kanamtana nungsibidre haibadi imabu lairibasidi waroba chama laklabasu nungsibidaba lising ama laklabasu
ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯈꯛꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ, ꯋꯥꯔꯧꯕ ꯆꯥꯝꯃꯗꯣ ꯀꯥꯎꯍꯟꯕ ꯉꯝꯕꯅꯤ꯫ ꯁꯦꯁꯦ ꯍꯧꯒꯠꯂꯨ, ꯃꯥꯏ ꯄꯥꯛꯂꯝꯗꯥꯏ ꯑꯐꯕ ꯐꯪꯂꯝꯗꯥꯏꯁꯦ ꯂꯥꯏꯅ ꯑꯋꯥꯕ ꯀꯌꯥ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ, ꯃꯗꯨꯁꯤꯡꯗꯣ ꯈꯥꯡꯅꯕ ꯀꯥꯟꯗꯅꯤ ꯃꯤ ꯑꯣꯏꯒꯗꯕ, ꯃꯥꯏ ꯄꯥꯛꯀꯗꯕꯁꯦ꯫ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ, ꯍꯦꯟꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯍꯦꯟꯕ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯨꯝꯅ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯍꯦꯟꯕ ꯊꯧꯅꯥ ꯍꯟꯗꯦ, ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯕꯁꯨ ꯂꯦꯞꯇꯦ꯫ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯦꯟꯕꯅ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯂꯒ ꯍꯥꯟꯅ ꯃꯥꯒꯤ ꯀꯥꯗ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯄꯦꯟꯗꯗꯨꯅ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯀꯅꯥꯃꯠꯇꯅꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ꯫ ꯍꯦꯟꯕ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯃꯌꯥꯝ ꯑꯃ ꯌꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯇꯨꯅ ꯀꯥ ꯑꯃꯗ ꯊꯦꯠꯇꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯌꯦꯡꯖꯩ꯫ ꯅꯣꯡꯃꯗꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯗ ꯍꯦꯟꯕꯅ ꯇꯨꯝꯂꯤꯉꯩ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯍꯦꯟꯕ, ꯀꯅꯥ? ꯍꯦꯟꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯀꯩꯗꯧꯔꯦ? ꯑꯩꯅ ꯅꯪꯕꯨ ꯇꯨꯝꯕ ꯊꯨꯒꯥꯏꯔꯕ꯭ꯔꯣ? ꯇꯨꯝꯃꯨ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯆꯠꯈꯤꯅꯣ, ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯛꯏꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ, ꯆꯠꯈꯤꯅꯣ꯫ ꯅꯪꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ? ꯅꯣꯡꯃ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛ, ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕꯅꯣ? ꯅꯪꯅ ꯑꯩꯒꯤ ꯂꯥꯏ ꯌꯦꯛꯂꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯂꯗꯕꯅꯤ꯫ ꯅꯪꯗꯤ ꯆꯍꯤ ꯍꯦꯜꯂꯕ ꯐꯥꯎꯕ ꯌꯦꯛꯄꯤꯗꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯇꯝ ꯑꯁꯤ ꯌꯦꯛꯂꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯂꯅꯤꯌꯦ꯫ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯦꯟꯕꯅ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯑꯃꯨꯛ ꯎꯈ꯭ꯔꯕ꯭ꯔꯥ? ꯑꯩꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯅꯤ ꯅꯪꯅ ꯎꯈ꯭ꯔꯤꯕꯗꯣ꯫ ꯅꯣꯡꯃ ꯏꯃꯥꯒ ꯑꯩꯒ ꯀꯩꯊꯦꯜꯗ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯍꯩꯔꯕ ꯈꯨꯠꯇꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯛꯇꯝ ꯌꯦꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯏꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯛꯈꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯍꯦꯟꯕ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯏꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ? ꯑꯗꯨꯅ ꯏꯃꯥꯅ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯐꯠꯇꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯅꯤ꯫ ꯅꯪ ꯀꯞꯂꯤꯕ꯭ꯔꯥ ꯐꯖꯕꯤ? ꯅꯪꯒꯤ ꯊꯧꯅꯥ ꯐꯕꯤꯅꯤ꯫ ꯏꯃꯥꯒꯤ ꯃꯤꯍꯥꯠꯇ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯐꯪꯗꯦ, ꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗ꯫ ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯌꯦꯛꯂꯕꯗꯤ ꯐꯠꯇꯕꯁꯤꯡꯗꯣ ꯃꯗꯨꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ, ꯀꯤꯖꯗ꯭ꯔꯣ ꯍꯦꯟꯕ? ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯔꯣꯏ꯫ ꯑꯗꯣ ꯅꯪꯗꯤ ꯀꯤꯗ꯭ꯔꯣ? ꯑꯩꯗꯤ ꯀꯤꯗꯦ꯫ ꯑꯗꯣ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯅꯪꯁꯨ ꯀꯤꯒꯅꯨ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯃꯤꯑꯣꯏ ꯈꯔꯒꯤ ꯁꯛꯇꯝ ꯌꯦꯛꯀꯗꯕꯅꯤ꯫ ꯇꯨꯝꯃꯣ, ꯑꯃꯨꯛ ꯑꯩ ꯁꯨꯝꯒꯦ꯫ ꯐꯖꯕꯤꯅ ꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯍꯦꯟꯕ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ꯫ ꯅꯣꯡꯉꯥꯜꯂꯦ, ꯍꯦꯟꯕ ꯐꯖꯕꯤꯒꯤ ꯋꯥꯈꯜꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯍꯦꯟꯕ ꯀꯩꯊꯦꯜꯗ ꯂꯥꯏ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯂꯦ꯫ ꯈꯨꯜꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯁꯣꯟꯅ ꯊꯦꯡꯅꯩ꯫ ꯏꯃꯥꯕꯣ꯫ ꯍꯥꯎꯅꯦ, ꯀꯅꯥꯅꯣꯅꯦ? ꯏꯃꯥꯕꯣ, ꯑꯩꯅꯦ, ꯍꯦꯟꯕꯅꯦ꯫ ꯍꯦꯟꯕ ꯍꯥꯏꯗꯤ? ꯑꯣ, ꯅꯃꯥꯕꯣꯛꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯋꯥꯈꯜꯁꯤꯁꯨ ꯆꯣꯏꯕ ꯍꯧꯔꯤꯅꯦ꯫ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯏꯃꯥꯕꯣ, ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯅꯦ꯫ ꯁꯦ, ꯏꯃꯥꯕꯣ, ꯑꯩꯅ ꯍꯩꯔꯥ ꯑꯆꯥꯊꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯅꯦ, ꯏꯃꯥꯕꯣꯛ ꯆꯥꯔꯣ꯫ ꯍꯌꯦꯡ ꯏꯃꯥꯕꯣꯛꯀꯤ ꯐꯖꯕ ꯐꯤꯁꯨ ꯂꯩꯔꯛꯀꯦꯀꯣ꯫ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯍꯦꯟꯕ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯐꯖꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯤ꯫ ꯃꯇꯝ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯐꯖꯕꯤꯕꯨ ꯉꯁꯤ ꯂꯥꯛꯀꯅꯤ, ꯃꯤ ꯈꯔꯒꯤ ꯁꯛꯇꯝ ꯌꯦꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅꯦ? ꯐꯖꯕꯤ, ꯂꯥꯛꯎꯀꯣ꯫ ꯍꯦꯟꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯌꯦꯛꯅꯅꯕ ꯌꯦꯡꯂꯤꯉꯩ ꯐꯖꯕꯤꯅ ꯇꯨꯡꯗꯒꯤ, ꯀꯅꯥꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯅꯣ ꯍꯦꯟꯕ? ꯐꯖꯕꯤ, ꯅꯪ ꯂꯥꯛꯑꯕꯣ?
ꯅꯪꯗꯤ ꯀꯃꯥꯏꯅ ꯆꯪꯉꯛꯏꯅꯣ? ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯥꯏꯅꯦ? ꯏꯁ, ꯀꯥꯏꯗ ꯂꯣꯜꯂꯤꯕ? ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯂꯣꯟꯁꯤꯜꯂꯝꯂꯕꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ? ꯆꯠꯈꯤꯅꯣ, ꯑꯩꯅ ꯉꯥꯏꯔꯤꯅꯦ꯫ ꯁꯦꯡꯉꯕꯣ? ꯑꯩ ꯅꯠꯇꯕ ꯃꯤ ꯉꯥꯏꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦ, ꯅꯪꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯝꯂꯀꯥꯟꯗ ꯂꯥꯛꯏꯁꯦ? ꯉꯁꯥꯏꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯊꯦꯡꯅꯁꯨ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯣ ꯍꯥꯟꯅ ꯌꯦꯛꯄꯤꯌꯨ꯫ ꯍꯣꯏ, ꯌꯦꯛꯀꯦ ꯀꯌꯥꯅꯣ? ꯃꯣꯏ 9ꯅꯤ꯫ ꯅꯪ ꯉꯝꯒꯗ꯭ꯔꯣ? ꯉꯝꯅꯤ, ꯑꯗꯨꯗꯤ ꯌꯦꯛꯂꯁꯤꯔꯥ? ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯃꯤ 9 ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯍꯥꯏꯗꯨꯅ ꯍꯦꯟꯕꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ ꯌꯦꯛꯄ ꯂꯣꯏꯕꯗ꯫ ꯀꯅꯥ ꯀꯅꯥꯅꯣ? ꯅꯣꯏꯒꯤ ꯑꯍꯜꯁꯤꯡꯂꯣ? ꯃꯁꯛꯁꯤꯡꯁꯦ ꯅꯪꯒ ꯃꯥꯟꯅꯗꯦ꯫ ꯃꯣꯏꯁꯤꯡꯁꯤꯗꯤ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ꯫ ꯁꯥꯎꯅꯨꯀꯣ ꯑꯩꯒꯤ ꯋꯥꯁꯦ꯫ ꯁꯥꯎꯗꯦꯍꯦ, ꯑꯗꯣ ꯃꯣꯏꯁꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯄꯁꯤꯡ ꯑꯗꯣ ꯀꯤꯗ꯭ꯔꯥ? ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯀꯔꯤꯒꯤ ꯌꯦꯛꯍꯟꯕꯅꯣ ꯐꯖꯕꯤ? ꯏꯃꯥꯅ ꯂꯃꯟ ꯁꯤꯡꯗꯣꯏꯅꯤ꯫ ꯅꯪ ꯀꯤꯕ꯭ꯔꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯁꯦ? ꯑꯗꯨꯗꯤ ꯁꯦꯒꯥꯏꯈ꯭ꯔꯁꯤꯔꯥ? ꯁꯦꯒꯥꯏꯒꯅꯨ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯍꯦꯟꯕ, ꯅꯪꯁꯦ ꯑꯩ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯅꯨꯡꯁꯤꯔꯁꯨ ꯀꯞꯆꯁꯅꯤ ꯍꯌꯦꯡ꯫ ꯅꯨꯡꯁꯤꯔꯛꯀꯅꯨꯀꯣ? ꯀꯞꯂꯁꯨ ꯅꯪꯒꯤ, ꯅꯣꯛꯂꯁꯨ ꯅꯪꯒꯤ꯫ ꯏꯁ, ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯀꯣ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯄꯣꯊꯥꯖꯔꯣ, ꯑꯩ ꯁꯨꯝꯂꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯐꯖꯕꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯏꯁꯩꯅꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯏꯁꯩ ꯁꯛꯂꯒ ꯁꯨꯝꯕꯤꯔꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ꯫ ꯑꯗꯣ ꯄꯣꯊꯥꯔꯣ, ꯅꯣꯡꯉꯥꯟꯒꯗꯧꯔꯦ꯫ ꯐꯖꯕꯤꯅ ꯍꯦꯟꯕꯕꯨ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝꯂꯝꯃꯤ꯫ ꯍꯦꯟꯕ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯟꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯖꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯧꯒꯠꯇꯨꯅ ꯐꯖꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯕꯒ ꯐꯖꯕꯤꯒ ꯃꯇꯝ ꯈꯔ ꯇꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯐꯖꯕꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯀꯌꯥ ꯂꯥꯛꯇꯦ, ꯑꯗꯨꯒ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯆꯤꯡꯌꯥ ꯑꯃꯗ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯦꯟꯕꯅ ꯐꯖꯕꯤꯒꯤ ꯁꯛꯇꯝ ꯀꯌꯥ ꯌꯦꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝ ꯆꯦꯠꯅ ꯁꯥꯔꯝꯃꯤ꯫ ꯊꯣꯡ ꯆꯦꯠꯅ ꯐꯛꯀꯥꯏꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯕꯒ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯐꯠꯇꯕ ꯃꯤ ꯍꯥꯠꯄꯅꯤ, ꯃꯥꯅ ꯐꯖꯕꯤꯒꯤ ꯃꯃꯥ ꯍꯥꯠꯈꯤꯕ ꯐꯠꯇꯕꯅꯤ꯫ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯦꯟꯕꯒꯤ ꯊꯧꯅꯥ ꯐꯕ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯀꯤꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯣꯠꯄꯤꯈꯤꯕ ꯍꯥꯠꯄꯤꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯊꯧꯅꯥ ꯐꯅ ꯊꯣꯛꯂꯛꯇꯨꯅ ꯍꯦꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯐꯖꯕꯤꯅ ꯍꯦꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯄꯦꯟꯖꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅꯁꯨ ꯀꯞꯂꯤ꯫ ꯍꯦꯟꯕꯒ ꯐꯖꯕꯤꯒ ꯍꯦꯟꯕꯒꯤ ꯂꯥꯏ ꯌꯦꯛꯐꯝ ꯀꯥꯗ ꯐꯝꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯐꯖꯕꯤ ꯃꯣꯃꯣꯟꯗ ꯅꯣꯛꯇꯨꯅ ꯂꯩꯕ? ꯅꯪꯅ ꯑꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯗꯤ? ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯃꯤꯆꯪ ꯑꯃ ꯊꯣꯛꯂꯛꯂꯕꯁꯤꯗꯤ? ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯗꯕꯅꯤ, ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯀꯞꯄ ꯅꯠꯇꯦ, ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯗꯨꯅ ꯍꯔꯥꯎꯕꯒꯤ ꯀꯞꯄꯅꯤ꯫ ꯍꯔꯥꯎꯕꯒꯤꯕꯨ ꯀꯞꯄ꯭ꯔꯣ? ꯅꯨꯡꯁꯤꯔꯒꯕꯨ ꯄꯤ ꯇꯥꯕ꯭ꯔꯣ? ꯍꯦꯟꯕ, ꯍꯥꯎ ꯐꯖꯕꯤ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯅꯪ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯅꯪꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕ, ꯁꯣꯛꯄꯗꯤ ꯌꯥꯗꯕ, ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ, ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯕꯗꯤ ꯐꯪꯂꯣꯏꯗꯕ, ꯅꯅꯥꯛꯇ ꯅꯨꯡꯁꯤꯅ ꯑꯣꯏꯅꯖꯗꯨꯅ ꯂꯩꯕꯁꯨ ꯐꯪꯂꯣꯏꯗꯕ, ꯅꯅꯥꯛꯇꯒꯤ ꯅꯛꯅ ꯂꯩꯕ ꯄꯥꯝꯕ, ꯅꯨꯡꯁꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ, ꯀꯔꯤꯁꯨ ꯈꯪꯖꯗꯅ, ꯃꯗꯨꯅꯁꯨ ꯑꯩꯕꯨ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ, ꯃꯥ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯉꯩ ꯀꯥꯏꯅꯕꯒꯤ ꯃꯇꯝꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤꯕ꯫ ꯐꯖꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯗꯅ ꯍꯦꯟꯕ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗ, ꯑꯗꯨꯕꯨ ꯐꯖꯕꯤꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯐꯖꯕꯤ ꯀꯞꯂꯤꯕꯗꯤ? ꯅꯪꯒꯤ ꯋꯥꯁꯤꯡꯗꯣ ꯑꯩ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯃꯥꯡꯗꯁꯨ ꯅꯇꯨꯡꯗꯁꯨ ꯂꯦꯞꯀꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤꯗꯃꯛꯇꯗꯤ ꯀꯞꯀꯅꯨꯁꯦ ꯐꯖꯕꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯀꯥꯎꯒꯅꯨ ꯍꯦꯟꯕ꯫ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯣ ꯍꯦꯟꯕ, ꯐꯠꯇꯕꯁꯤꯡꯗꯣ ꯂꯃꯟ ꯈꯨꯝꯂꯔꯣꯏꯁꯤꯔꯥ? ꯅꯪ ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯂꯥꯏꯁꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤꯔꯥ? ꯑꯩ ꯌꯥꯝ ꯀꯤꯌꯦ ꯍꯦꯟꯕ꯫ ꯌꯥꯗꯦ, ꯃꯣꯏꯕꯨ ꯂꯃꯟ ꯄꯦꯟꯅ ꯈꯨꯝꯂꯝꯂꯒ ꯆꯠꯂꯕꯁꯨ ꯆꯠꯁꯦ꯫ ꯏꯃꯥ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯆꯥꯒꯤ ꯄꯤꯁꯦ ꯊꯥꯔꯝꯂꯣꯏꯀꯣ? ꯅꯆꯥ ꯉꯁꯤꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯤꯡꯂꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯕꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯅꯤꯀꯣ? ꯐꯖꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ? ꯁꯦ ꯀꯞꯀꯅꯨꯁꯦ,
ꯐꯖꯕꯤꯁꯨ ꯍꯦꯟꯕꯕꯨ ꯊꯦꯝꯂꯝꯃꯤ, ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯀꯞꯄ ꯑꯃꯗꯤ ꯅꯣꯛꯄ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤ ꯐꯖꯕꯤ꯫ ꯑꯩ ꯀꯞꯇ꯭ꯔꯤ ꯍꯦꯟꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯃꯛ ꯅꯪ ꯂꯩꯔꯁꯤꯗꯤ ꯏꯃꯥꯒꯤ ꯂꯃꯟꯁꯨ ꯁꯤꯡꯂꯅꯤ꯫ ꯐꯠꯇꯕ ꯁꯥ, ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯥꯝꯕꯗꯒꯤ, ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯀꯜꯂꯛꯄꯗꯒꯤ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯅꯣꯏꯅ ꯋꯥꯅ ꯁꯤꯕꯗꯣ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯦꯟꯕ ꯀꯩꯊꯦꯜꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯁꯤꯡꯗ ꯋꯥ ꯉꯥꯡꯂꯤꯉꯩ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯌꯥꯎꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯤꯕꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ꯫ ꯐꯠꯇꯕꯒꯤ ꯃꯀꯣꯛ ꯑꯗꯨꯅ, ꯍꯦꯟꯕ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯁꯤ ꯅꯪ ꯑꯣꯏꯔꯦ, ꯊꯧꯅꯥ ꯐꯩ, ꯊꯥꯒꯠꯇꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯎꯕꯗ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦꯅꯦ꯫ ꯑꯇꯣꯞꯄ ꯑꯃꯅ, ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯦꯟꯗꯦꯅꯦ, ꯊꯧꯅꯥ ꯐꯩꯅꯦ, ꯃꯁꯛꯁꯤꯁꯨ ꯐꯖꯔꯤꯅꯦ꯫ ꯐꯠꯇꯕ ꯑꯃꯅ ꯍꯦꯟꯕꯒꯤ ꯄꯣꯠꯆꯩ ꯂꯣꯏꯅ ꯃꯨꯜꯂꯒ ꯁꯦꯒꯥꯏꯔꯝꯃꯤ, ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯕꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯏꯟꯊꯨꯔꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ꯫ ꯀꯅꯥ ꯀꯅꯥ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯒꯦ ꯍꯥ? ꯑꯩꯈꯣꯏ ꯃꯥꯄꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯍꯥꯠꯇꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯗꯕ꯭ꯔꯣ? ꯅꯔꯦꯜꯗꯤ ꯌꯥꯎꯗꯅ꯫ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯅꯤ, ꯂꯧꯅꯤꯡꯕꯗ ꯂꯧꯒꯅꯤ, ꯍꯥꯠꯅꯤꯡꯕꯗ ꯍꯥꯠꯀꯅꯤ꯫ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯒꯅꯤ? ꯃꯁꯛ ꯐꯖꯕ, ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯤ, ꯌꯨꯝ ꯑꯩꯈꯣꯏꯅ ꯂꯧꯒꯅꯤ, ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯀꯅꯤ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡ ꯇꯤꯡꯂꯒ ꯄꯨꯜꯂꯨ꯫ ꯃꯈꯨꯠ ꯑꯁꯦ ꯀꯛꯊꯠꯀꯦ, ꯃꯔꯩꯁꯦ ꯊꯗꯠꯀꯦ, ꯊꯧꯔꯕ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯅ꯫ ꯏꯌꯥꯝꯕ ꯉꯥꯏꯈꯣ, ꯃꯔꯩꯁꯦ ꯀꯛꯇ꯭ꯔꯤꯉꯩꯗ, ꯃꯈꯨꯠ ꯑꯁꯦ ꯀꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ ꯍꯥꯏꯕꯗꯣ ꯍꯪꯍꯧꯔꯁꯦ꯫ ꯍꯥꯏꯌꯨ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ, ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯁꯦ ꯌꯦꯛꯂꯛꯄꯅꯣ? ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯃꯥꯏꯅ ꯌꯦꯛꯂꯤꯕꯅꯣ? ꯍꯦꯟꯕ ꯀꯟꯅ ꯅꯣꯛꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ꯫ ꯀꯤꯗꯦꯅꯦꯍꯦ, ꯊꯧꯅꯥ ꯐꯩꯅꯦ, ꯃꯃꯥ ꯃꯆꯥꯒꯨꯝꯅ ꯅꯣꯛꯏꯅꯦ꯫ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯏꯔꯣꯏ, ꯃꯃꯥ ꯃꯆꯥ ꯈꯛꯇꯅꯤ꯫ ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯅ ꯅꯣꯏꯕꯨꯁꯨ ꯍꯥꯠꯀꯅꯤ, ꯇꯝꯊꯤꯅ꯫ ꯃꯗꯨꯒꯤ ꯁꯦꯂꯥꯡꯕ ꯂꯣꯏꯔꯕꯅꯤ ꯐꯠꯇꯕ ꯁꯥ꯫ ꯀꯔꯝꯕꯅꯣ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯍꯥꯏꯁꯤꯅ? ꯐꯖꯕꯤꯅꯤ, ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕꯗꯣ ꯀꯥꯎꯔꯕ ꯃꯌꯥꯝ? ꯍꯦꯟꯕꯁꯨ ꯐꯖꯕꯤꯁꯤꯗꯤ ꯅꯣꯏꯅ ꯍꯥꯠꯂꯤꯕꯗꯨ ꯅꯠꯇꯦ, ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯂꯝꯃꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯗꯤ ꯍꯥꯠꯈ꯭ꯔꯦ, ꯐꯖꯕꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯅ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯌꯨ ꯌꯥꯔꯝꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯤꯔꯝꯂꯣꯏꯕ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯅꯦ, ꯃꯃꯥꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯀꯥꯏꯅ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕ ꯅꯨꯄꯤꯗꯣ, ꯑꯩꯈꯣꯏꯗ ꯃꯁꯛ ꯇꯥꯛꯎ ꯂꯥꯏ ꯌꯦꯛꯄ, ꯅꯊ꯭ꯋꯥꯏꯗꯣ ꯌꯦꯡꯅꯤꯡꯂꯕꯗꯤ꯫ ꯍꯦꯟꯕꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯦ꯫ ꯐꯖꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯃꯌꯥꯝ ꯑꯃ ꯊꯦꯠꯄ ꯆꯤꯡꯈꯣꯡꯗ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯅ ꯐꯖꯕꯤ ꯁꯤꯔꯦ, ꯃꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯗꯨꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯍꯦꯟꯕꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ ꯐꯖꯕꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯅ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩꯔꯝꯕ ꯑꯗꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯦꯟꯕ ꯐꯠꯇꯕꯁꯤꯡꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯍꯦꯟꯕ ꯃꯈꯣꯏꯗ ꯌꯦꯡꯂꯒ, ꯁꯤꯔꯣ ꯅꯣꯏꯅ ꯍꯥꯠꯈ꯭ꯔꯦ, ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯦꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ? ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯅꯊꯥꯏꯗꯣ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯍꯥꯏꯌꯨ꯫ ꯍꯦꯟꯕꯅ, ꯅꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯤꯕ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ, ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥ ꯍꯤꯡꯂꯤ, ꯃꯥ ꯁꯤꯗ꯭ꯔꯤ꯫ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯇꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯤꯡꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯨꯝꯐꯝ ꯖꯒꯥ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯍꯦꯟꯕ ꯐꯠꯇꯕꯁꯤꯡꯅ ꯐꯖꯕꯤ ꯍꯥꯠꯂꯒ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯨꯔꯛꯂꯦ꯫ ꯍꯦꯟꯕ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯂꯦꯞꯇꯦ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ ꯐꯖꯕꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ꯫ ꯅꯣꯡꯃ ꯑꯍꯥꯟꯕ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯁꯦꯠꯂꯛꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯟꯕ ꯇꯨ ꯆꯣꯡꯉꯤ꯫ ꯍꯦꯟꯕꯅ, ꯐꯖꯕꯤ ꯁꯤꯈ꯭ꯔꯕꯗꯤ, ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯅ ꯐꯖꯕꯤ ꯑꯣꯏꯔꯕꯗꯤ, ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯥꯗꯨꯅ ꯀꯅꯥꯅꯣ? ꯐꯠꯇꯕ ꯃꯤ ꯑꯗꯨꯅ, ꯎꯔꯕ꯭ꯔꯥ ꯅꯪꯒꯤ ꯐꯖꯕꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯦ? ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯍꯤꯡꯂꯤ ꯍꯥꯏꯒꯦꯔꯣ ꯅꯪ? ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯌꯦꯡꯍꯜꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ?
ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯝꯖꯤꯟꯒꯅꯤ꯫ ꯍꯦꯟꯕꯅ ꯐꯖꯕꯤꯅ ꯂꯤꯕ ꯋꯥꯔꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯍꯦꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ꯫ ꯏꯌꯥꯝꯕ, ꯃꯥꯒꯤꯁꯦ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ, ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯗꯦ꯫ ꯑꯩꯅ ꯆꯤꯟꯊꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯣꯏꯒꯤ ꯁꯛꯇꯝꯁꯤꯡꯗꯣ ꯃꯇꯧ ꯀꯔꯝꯅ ꯌꯦꯛꯀꯅꯤ? ꯅꯣꯏꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯣ ꯉꯁꯤꯁꯨ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯂꯥꯛꯀꯅꯤ꯫ ꯉꯁꯥꯏꯒꯤ ꯌꯨꯝ ꯑꯗꯨꯗ? ꯑꯗꯨꯗꯤ ꯆꯠꯁꯦ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯕꯗꯤ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨꯁꯨ ꯊꯥꯡ ꯑꯁꯤꯅ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯦꯟꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯆꯤꯡꯌꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯠꯂꯝꯃꯤ꯫ ꯍꯦꯟꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯏꯔꯤ ꯐꯖꯕꯤꯕꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯐꯖꯕꯤ ꯍꯦꯟꯕꯒꯤ ꯇꯨꯡꯗꯒꯤ, ꯍꯦꯟꯕ, ꯀꯩ ꯈꯜꯂꯤꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯕꯅꯤ꯫ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯐꯖꯕꯤ꯫ ꯐꯖꯕꯤꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯐꯖꯕꯤ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯍꯦꯟꯕꯕꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯍꯦꯟꯕ, ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤꯀꯣ? ꯅꯤꯡꯁꯤꯡꯂꯤꯌꯦ ꯐꯖꯕꯤ꯫ ꯐꯠꯇꯕꯁꯤꯡ ꯂꯣꯠꯄꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯊꯣꯛꯅꯔꯛꯑꯣ ꯂꯣꯏꯅ꯫ ꯍꯦꯟꯕꯅ, ꯐꯠꯇꯕꯁꯤꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯐꯖꯕꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯦ꯫ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯑꯩ ꯃꯣꯏꯕꯨ ꯂꯃꯟ ꯈꯨꯝꯂꯒ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯪ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯎꯀꯣ, ꯑꯗꯨꯒ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯔꯛꯎꯀꯣ꯫ ꯍꯣꯏ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯐꯖꯕꯤ꯫ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯣ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯈꯜꯂꯒꯦ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ, ꯃꯇꯧ ꯀꯔꯝꯅ ꯅꯪ ꯍꯤꯡꯂꯝꯂꯤꯕ? ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕꯗꯨꯅꯤ꯫ ꯅꯪ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯍꯤꯡꯂꯕꯁꯨ ꯑꯃꯨꯛ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯤꯡꯕ ꯑꯃꯨꯛ ꯉꯝꯗꯅꯕ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯃꯩ ꯊꯥꯒꯅꯤ꯫ ꯍꯦꯟꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯥꯠꯂꯒꯦꯀꯣ, ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯇꯞꯅ ꯍꯥꯠꯀꯦ꯫ ꯅꯪꯁꯨ ꯍꯥꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯅꯈꯨꯠ ꯅꯁꯥ ꯌꯥꯝꯅ ꯍꯩ꯫ ꯏꯔꯥꯡ ꯑꯃꯨꯛ ꯁꯥꯒꯠꯂꯛꯀꯅꯤ꯫ ꯐꯖꯕꯤꯅ, ꯉꯁꯤꯗꯤ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯒꯅꯤ ꯅꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄꯗꯣ꯫ ꯍꯦꯟꯕ, ꯌꯥꯔꯦ, ꯃꯇꯝꯁꯦ꯫ ꯍꯦꯟꯕ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯀꯣꯏꯕꯗꯨ ꯑꯆꯥꯛꯄꯁꯤꯡ ꯆꯔꯨ ꯀꯌꯥꯅ ꯀꯣꯏꯅ ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯗꯦ, ꯍꯦꯟꯅ ꯅꯣꯛꯏ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯦ ꯇꯥꯅꯧ, ꯐꯥꯔꯒ ꯄꯨꯔꯛꯑꯣ꯫ ꯐꯠꯇꯕ ꯑꯃꯅ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯏꯌꯥꯝꯕ, ꯊꯣꯡꯁꯤꯗꯤ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯦ꯫ ꯍꯥꯡꯕ ꯉꯝꯅꯅꯕ ꯁꯣꯜꯂꯤꯍꯦ ꯅꯪꯁꯨ꯫ ꯑꯩ ꯇꯧꯒꯦ꯫ ꯑꯁꯤꯕꯨ ꯉꯝꯗꯦꯅꯦ꯫ ꯑꯣꯏꯔꯔꯣꯏ, ꯂꯥꯛꯑꯣ꯫ ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯨ, ꯆꯦꯜꯍꯟꯒꯅꯨ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯐꯖꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯖꯕꯤ ꯍꯛꯆꯥꯡꯗ ꯎꯅ ꯎꯅ, ꯂꯥꯝꯕ ꯐꯪꯅ ꯐꯪꯅ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯐꯥꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯄꯥꯟꯗꯅ ꯍꯦꯟꯕꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯡꯗꯣ ꯐꯛꯀꯥꯏꯌꯨꯅꯦꯍꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯅꯣ? ꯚꯨꯠꯂꯣ ꯊꯋꯥꯏꯔꯣ? ꯐꯠꯇꯕ ꯑꯃꯗꯤ ꯀꯤꯕꯅ ꯀꯟꯅ ꯀꯞꯂꯛꯂꯦ꯫ ꯊꯣꯡꯁꯨ ꯍꯥꯡꯕ ꯐꯛꯀꯥꯏꯕ ꯉꯝꯈꯤꯗꯕꯅ ꯐꯖꯕꯤ ꯃꯣꯏꯒꯤ ꯀꯤꯕ ꯋꯥꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨ ꯎꯔꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯍꯦꯟꯕ ꯃꯄꯥꯟꯗꯒꯤ ꯐꯖꯕꯤꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ ꯑꯗꯨ ꯇꯥꯔꯤ, ꯀꯞꯁꯨ ꯀꯞꯂꯤ꯫ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯂꯕ ꯃꯇꯨꯡꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯩꯖꯥꯎ ꯃꯔꯛ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯔꯥꯞꯄꯗ ꯂꯩꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯥꯛꯂꯤꯕ ꯌꯨꯝꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯗ ꯂꯣꯏꯅ ꯆꯦꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯩ ꯀꯟꯅ ꯆꯥꯛꯂꯤꯕ ꯑꯗꯨ ꯃꯣꯏ ꯃꯥꯄꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤꯅꯤ ꯈꯪꯂꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯂꯣꯏꯔꯕꯁꯨ ꯍꯦꯟꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯅ ꯐꯖꯕꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯦꯟꯕꯕꯨ ꯊꯥꯒꯠ ꯋꯥꯍꯩ, ꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯊꯥꯒꯠꯅꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯍꯦꯟꯕ ꯀꯞꯅ ꯀꯞꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯍꯦꯟꯕ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯀꯞꯇꯨꯅ ꯇꯨꯝꯊꯈ꯭ꯔꯕ ꯍꯦꯟꯕꯕꯨ ꯐꯖꯕꯤꯅ, ꯍꯦꯟꯕ, ꯍꯦꯟꯕ, ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯍꯦꯟꯕ ꯐꯖꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯤꯠ ꯐꯪꯐꯪ ꯄꯥꯡꯊꯣꯔꯛꯏ꯫ ꯐꯖꯕꯤ, ꯅꯪ ꯍꯤꯡꯂꯤ꯫ ꯑꯩꯗꯤ ꯅꯪ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯔꯤꯕꯅꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯐꯖꯕꯤ꯫
ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯒꯅꯨ ꯀꯞꯀꯅꯤ ꯍꯥꯏꯗꯨꯅ. ꯍꯧꯖꯤꯛꯇꯤ ꯀꯞꯂꯦꯗ. ꯀꯞꯆꯁꯅꯨ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯞꯄꯔꯣꯏꯌꯦ. ꯅꯪꯁꯨ ꯂꯥꯛꯑꯁꯤꯗꯤ. ꯑꯗꯣ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯀꯥꯏꯅꯔꯝꯗꯥꯏꯒꯤꯅꯤ. ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯀꯞꯂꯅꯤꯗꯣ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯀꯩꯒꯤ ꯀꯥꯏꯅꯗꯣꯏꯅꯣ ꯏꯕꯥꯅꯤ? ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯦ. ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯦꯟꯕ. ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯍꯦꯟꯕ. ꯍꯦꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯖꯕꯤ ꯑꯁꯤ ꯊꯋꯥꯏꯔ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯦꯟꯕ? ꯎꯅ ꯎꯅ ꯁꯣꯛꯄ ꯉꯝꯗꯅ ꯅꯅꯥꯛꯇ ꯂꯩꯔꯕꯁꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯗꯕ ꯍꯥꯏꯕ ꯋꯥꯗꯣ ꯃꯗꯨ ꯈꯪꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯦꯟꯕ. ꯍꯧꯒꯠꯂꯣ ꯍꯦꯟꯕ. ꯑꯩ ꯅꯪꯕు ꯄꯦꯟꯅ ꯌꯦꯡꯖꯒꯦ. ꯐꯖꯕꯤꯅ ꯍꯦꯟꯕꯕꯨ ꯌꯦꯡꯖꯩ ꯄꯦꯟꯅ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯇꯨꯅ ꯐꯖꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯒꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯦꯟꯕꯕꯨ ꯐꯖꯕꯤꯅ ꯄꯨꯔꯛꯏ. ꯍꯦꯟꯕꯒꯤ ꯊꯃꯣꯏꯗ ꯐꯥꯊꯕ ꯉꯝꯗꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯕ ꯆꯣꯡꯂꯛꯂꯦ ꯍꯦꯟꯕ. ꯑꯩ ꯑꯁꯦꯡꯕ ꯅꯠꯇꯦ. ꯐꯠꯇꯕꯁꯤꯡꯅ ꯍꯥꯠꯇꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯑꯩꯅꯤ. ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯪꯒꯤ ꯃꯇꯦꯡꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯦꯟꯕ. ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯍꯟꯗꯛ ꯃꯄꯣꯛꯁꯦ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯩꯒꯤ ꯑꯣꯏꯖꯒꯦꯀꯣ. ꯍꯦꯟꯕ ꯑꯩ ꯆꯠꯂꯒꯦ. ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯅꯤ. ꯋꯥꯔꯧꯒꯅꯨꯀꯣ ꯍꯦꯟꯕ. ꯑꯩ ꯆꯠꯂꯦ. ꯏꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯍꯦꯟꯕꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯀꯞꯂꯔꯦ. ꯐꯖꯕꯤ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ. ꯍꯦꯟꯕ ꯑꯍꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ. ꯅꯣꯡꯉꯥꯟꯕꯒ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯐꯖꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯤ. ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ. ꯍꯦꯟꯕ ꯐꯖꯕꯤꯒꯤ ꯐꯣꯇꯣ ꯌꯦꯛꯄ ꯂꯦꯞꯇꯦ. ꯃꯌꯥꯝꯗ ꯌꯣꯟꯕ ꯄꯤꯕꯁꯨ ꯂꯦꯞꯂꯝꯗꯦ. ꯍꯦꯟꯕꯅ ꯐꯖꯕꯤꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯏꯗꯨꯅ ꯃꯌꯥꯝꯗ ꯄꯤꯔꯝꯃꯤ, ꯌꯦꯡꯍꯜꯂꯝꯃꯤ. ꯍꯦꯟꯕ ꯃꯁꯛ ꯅꯥꯏꯕ ꯑꯏꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯝꯃꯤ. ꯃꯃꯤꯡꯁꯨ ꯌꯥꯝꯅ ꯆꯠꯂꯝꯃꯤ. ꯆꯍꯤ ꯈꯔꯒꯤ ꯑꯌꯨꯛ ꯑꯃ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯂꯨꯕꯗ ꯃꯥꯡꯒꯣꯜꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯅꯣ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯦ ꯇꯥꯗꯦꯅꯦ. ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ. ꯀꯅꯥ? ꯑꯣ ꯐꯖꯕꯤꯅꯦ ꯐꯖꯕꯤ. ꯑꯩ ꯁꯛ ꯌꯥꯝ ꯐꯖꯔꯤꯁꯦ ꯎꯗ꯭ꯔꯣ? ꯑꯩꯒꯤ ꯂꯥꯏ ꯑꯃꯇ ꯌꯦꯛꯄꯤꯌꯨꯅ ꯂꯥꯛꯏꯕ. ꯅꯪꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯕꯁꯦ ꯈꯪꯗꯕ ꯇꯥꯗꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯑꯗꯨꯅ ꯂꯥꯛꯏꯕ. ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯀꯅꯨꯀꯣ. ꯅꯊꯃꯣꯏꯗꯣ ꯄꯣꯊꯥꯐꯝ ꯈꯪꯖꯔꯣꯏ. ꯍꯦꯟꯕꯅ ꯐꯖꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥ ꯈꯨꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯕꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯌꯦꯛꯄꯤꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯍꯦꯟꯕꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯥꯞꯅꯕ ꯉꯝꯅꯗꯅ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ. ꯍꯦꯟꯕꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯎꯔꯨꯕ ꯈꯨꯗꯤꯡꯒꯤ ꯐꯖꯕꯤꯕꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕꯣꯏꯗ ꯈꯜꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯍꯦꯟꯕꯒ ꯂꯩꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.